खुलुमजरी ISTV की पाव मियंग ताबिरी बापु नमकपु तारामना ओक्सरी हौजिक फावगी मरुएबा पावदा RTI एक न सरकार के थबक थरम सिंह निंगथिना पांगथोकपा ngамहन्नबा सिविल सोशल ऑर्गेनाइजेशन अमदि मीडियाना असोबो थौदांग लौबियु हाइना चीफ मिनिस्टर ओक्रम इबोबिना फोंदोखरे जेरी अमसुंग सदर हिल्स पुमापुंग फाबा डिस्ट्रिक्ट ओइहनबदा सरकारना यानिंगदबा लैते अफफता खुदिमक खन्ना हौनबा मतम लौबनी हाइना डेपुटी चीफ मिनिस्टर गायखांगमना फोंदोखरे अमसुंग सरकार अमदि मियामगा पुन्ना चटमिनरबा मतमदा लमदम अमा साखोटपगा लोइनना अवोनबा पुरपा ngамगनी हाइना बीजेपी की एमपी प्रहलाद सिंह पाटिल ना फोंदोखरे पाउ संदोंग पिजरी लापिबो अक्टोबर के तांग तरागनी थोइदा सही तरा मपुंग फारगदबा राइट टू इन्फॉर्मेशन एक्ट असिना सरकार के थबक थरम सिंगदा मनुंग मपाल फाउन सेंग थबक तौबा ngамहन्नबा खोनबदा लमदम मसिद लैरिबा सिविल सोसाइटी सोशल ऑर्गेनाइजेशन अमदि मीडिया ना असोबो थौदांग लोबियु हाइना मणिपुर के चीफ मिनिस्टर ओक्रम इबोबिना ngasiदगी हाउना सायोल अमसुन पांगथोकदबा इन्फॉर्मेशन वीक सेलिब्रेशन हाउदुपगे थरमदा हाइक्रे पैलेस कंपाउंड लेबा मणिपुर फिल्म डेवलपमेंट सोसाइटी की ऑडिटोरियम द पांगथोकपा इन्फॉर्मेशन वीक सेलिब्रेशन हाउदुपगे थरमदा चीफ मिनिस्टर मखाताना हाइकिबदा एक असिबु लाना सिनबदगी मियाम पुनमना सेक्शन मिनसी मियाम की लनसिंगबु लाना सिनब थिंगसी मसितना अफबा लेबाक अमगी लेंगाकता अरोन अतुप लेतबा अमदी सिंगथाबा याबा सरकार अम लेहनब खोनबदा असोबा पांबै अम ओइगनी मसिदा मियामना मपुंग फानबा मतेंग पांगबियु हाइकी Act has provided opportunities to civil societies organization as well as media to be involved in governance and social transformation. Process by using the Act as a method to monitor, review and evaluate government policies, programs and schemes. In this manner, both media and civil society organizations can infuse greater transparency and accountability in the administration of development programs and arrest the abuse of power and misuse of public resources. Ngasigi thoram adu saruk yakiba deputy chief minister gaikhangamna United Progressive Alliance UPA government की मतमदा सत्नबा हौकिबा एकसी कनागमा मियोय खरना मासागे दायित्व खंगदना RTI थाजिंदुना सेंदाल लंबीदा चथबा यावरे मसिन एकसीबु मासक थियले हाइके मणिपुर इन्फॉर्मेशन कमिशन सिंदुना सायोल अमा सुबना चथगदुरिबा इन्फॉर्मेशन वीक सेलिब्रेशन मनुंगदा डिपार्टमेंट ऑफ पर्सनल्स एंड ट्रेनिंग Ministries of Personnel Grievances and Pensions Government of India के सेंटंग मखादा Information Week असगी मनुंग द खन्ना नैनबा अमदी क्वेश्चन सिंग कया पांगथोकदौरे सही कया की ममांगदगी जेरीबाम अमसुंग सदर हिल्स की मियामना अकन खोंजंग संगसिंदुना मपुंग फाबा डिस्ट्रिक्ट ओइहन्नबा दाबी तौरिबा असिदा गवर्नमेंट यानिंगदबा लैते मणिपुर असे जाति कांगलुप कया ना खुंदाबा यामना कॉम्प्लेक्स ओइबा सोसाइटी ओइबना माइकै खुदिमकी अफपता खननबा मतम लौबनी हाइना डेपुटी चीफ मिनिस्टर गायखांगमना फोंदोखरे वाफम असी इंडिया के अहानबा प्राइम मिनिस्टर पंडित जवाहरलाल नेहरू के साम कुनगे मंगा सुबम पोक कुमन थरोंग मरी लेना सही अम सुबना चथरकपा पालन के सरुकम ओइना रिम्स हॉस्पिटल की इम्यूनो हेमाटोलॉजी एंड ब्लड ट्रांसफ्यूजन डिपार्टमेंट का खुसमनदुना NSUI न ईपीबा के थरमदा महान फोंदोखिबनी NSUI के वॉलंटियर कुन्ना ईपीबा यंगसिनबा लापगा मरी लेना डेपुटी चीफ मिनिस्टर न फोंदोखिबदा मियोइबा जाति की मरक्ता नुंगसी सानना अमदी अमना अमगे मतेंग पांगदुना हिंगमिनबा मथौ ताई हाइबा पांडमदा ईपीबगे थरमसी पांगथोकपने मसी पंडित जवाहरलाल नेहरूना सिंदा हाइबगे मउता थबक ओइना पांगथोनबा होनगदबनी हाइबा फिदमगे मतुंग इना सही खुदिंगी ईपीबगे थरम पांगथोकदुना लाक्ले मखातानसु पांगथोकगिगनि हाइखि पाउमिसिंगना हंकिबा वाहंगे पाकुमदा मणिपुर खुंदारीबा फुरुपसिंगी मरक्ता खेतनबा वाखलोन लैबा अमदी अतोप्पा फुरुपना लाना लौखिबा याबा वाफम कया लैबना डिस्ट्रिक्ट पीबगे थबक थिनथबने प्रजासिंगी अपामा सरकारना खंगी मकोइगसु मतमना पुरकपा अहोंबा लाखिगनि हाइखि माना मखा तारजुना हंदक इम्फाल जिरीबाम लंबी अमदी इम्फाल दिमापुर लंबी दा कुलाई पाइबसिंग लूट पात तौबगे थबक चथरकपा असि सरकारना अकनबम इयंग संगबा हौरे मसिदा करिगुंबा सुसनरिबा लालोलुपसिंग मेंबर यावरा मथोलबदी लेमना थारोय आइन के मतुंग इना चपचाब एक्शन लौखटकनी हाइखि हौजिक सिचुएशन सिदा खा शिक्षण तौदो याने अदुन करिगुंबा कोई मिंगबा तौबिंगबा सरकार साइड लेजदी हजरे
मैम से मैम हेन खाने कोई सू मैम से वे खूब मिट खाने लकन लकन तखलकनी को लकन नमथगनी हम बस सू मैम से कई कोई से consensus view se acceptable consensus situation I think Sarkar asi miyam ga punna sadminarba matamda lamdam ama sakot pagal loinana awon purapa ngamgani haina BJP ge Manipur insas oriba MP Prahlada Singh Patel na phongdokre ngasi Imphal Central District na sinuna thangmai bangi ima kontongan bisanglena pangthokpa Pandit Din Dayal Upadhyaya Prashikshan Maha Abhiyan ge tharamda mahana wafam masi phongdokhibani tharam aduda BJP Manipur Pradesh ke President T.I. Sawa State Executive Member Khumukcham Joy Kisan Imphal Central District ke President N.K. Iboyai masu saruk yakhi MP Prahlada Singh Patel na makhata na phongdokhibada politician ama oibe tarabadi sarkar ge thausil amadi sarkar karabna chalaigani haibasi khangbatangai fade Anoba amadi awon malamdam ama ohenna bu khonabada sarkar khaktada inthokpa chumde miyam ge thaudang lai sarkar amadi miyam ga punna saminarba matamda lamdam ama sakhotpaga loinana awon purapangamgani haike पार्टी के कार्यकर्ता होने के नाते सिर्फ सरकार बनाना और बिगाड़ना ये काम हमारा नहीं है। देश की आजादी के पहले इसी बात पर विवाद हुआ था कि सरकार कौन बनाएगा और समाज कौन बनाएगा। परम पूज्य डॉक्टर हेडगेवार जी ने कहा था सर आजादी के बाद सरकार बनाने वाले सरकार बनाएंगे, लेकिन मुझे समाज बनाने की चिंता है, मैं समाज बनाने का काम करूँ। ये सिर्फ सरकार का काम नहीं है, ये समाज का भी काम है और इसलिए हम सामाजिक कार्यकर्ता भी हैं, हम राजनीतिक कार्यकर्ता भी हैं और इसलिए हमारी आइडियोलॉजी को पूरी ईमानदारी के साथ में जीने के लिए हमें बहुत कुछ सीखना होगा। BJP Manipur ge President T.I. Sawana phongdokhibada sarkar na pass tokiba bill ahum adu makhoi ge daipta loire haiduna BJP de insinba asi angakpa phawi awon ba haibasi aikoi miyamna purakadabani adu Congress sarkar na miyamu namsinbadagi ngasi ge phibam asi orakpani haiki Hana MLA oramba BJP State Executive Member Khumukcham Joy Kisan na MLA leitrabadi miyamna phangada hak pidaba asi asuma khongthangla Congress sarkar na democracy chatpa leibak asida dictatorship ki lengak sathava asina Praja Singh awaba nangbani Housing Center ge fan mafam sana sinna ba amadi sakhotpa Manipur ohenna ba Congress maithiba piduna BJP ge sarkar lakpada punna saruk yaminasi haiki Congress government yaudri hibo manba ngamolo jo manalibse phongdorga achamba aphaba ising chingba taram ba government amala anna ba se kola banana dise ina na su jero namda apoi to ai ni wangda makoi na praja mayam se suknam sasen to wi dictator ga sagar to wi military rule leba jaga amali hena sati biom to Manipur di masih puna maksi akoi lebo Manipur sa apuna manna haurga Congress government da apoi parata biba matam se thangmal la brain khaliduna praja mayam na amat ko ne ku samnaraga machi gi leiba Punan ba sarkar ase akoi na akoi mutang maiki ba piraga ising se ba BJP khaba government na langna ba puna banani Lamdam asigi yelhomi kanba haibasida aikoi khudimaki tangai fadaba thaudang lei haina Lok Sabha ge MP Dr. T.S. Mainana phongdokhrai ngasi Imphal College na Sinduna College asigi Jubilee Hall da pangthokhiba World Teachers Day ge tharamda mahana wafam asi phongdokhibani tharam aduda Imphal College ke principal Ais Ramesh Chandra amadi ICSU gi BPL Randhoni su saruk yakhi wangang khiba singna phongdona khibada education sector fagadhanaba honabada oza singi thaudang chawi Mama Mapa amadi Mahiru Singh hena thawai yauduna magul lebe education puraknaba honasi haiki MP Mainana makhata na phongdokhibada handakta Manipur Assembly na pass tokiba bill ahum adu housing Bharat ke president ge khutta lairi president na ayaba pilak kadra pilak loidra haina miyam na mi painari ba asi kupna yenglabadi singaningai karisu laite haiki Sarkar Zilla University recommendation to the President Amazon Governor ISTV on the aid and advice of the Council of Ministers aduna masla koina hanana action period having apprehension I use sumde radio process kadam sangda unina aduna haye period ragana kelogade khanatare aduna period be maram dile Oza Singha Mahiru Singmo Masamaki Masamak Nikana Takpi Tambirabadi Hena Apaba Mahiru Putopangamgani Haina Wangway Kendrigi MLA O Lukoina Phongdokhrai
ngasi All Manipur Elementary School Teacher Association Wangoi amadi All Manipur Adept Elementary School Teacher Association Wangoi na sinduna ZTO Wangoi Complex ta pangthupa World Teachers Day ge thoramda MLA na wafamasi phangdokhibani thoramatuda ZTO R Yang Sorang Koireng amadi MS Tagi President S Kupera Yauna Oza Singh Sarup Yaki thoramga mari lenana ZTO Office Wangoi da Thambada Sauna Taudang, Lauramba, Lakedraba Hanigis Chief Minister, W. Nipamacha Amadi, Lakedraba Oza Singima Famda, Minute Ani Tumina Lepuna Awabasu Fongdoke. Our young Solang Quating now, Laybak Samaram, the World Teachers Day of Sea Lissing Ani Mari Degi, Pangtok Pahorake, Tungda, Tongan Tonga Malabak Singda, Makatana Thoramasi, Pangtorapin Haike. MLA Olukoina, Hausiki Matam the Angang Simbo, private school da Selsang Tamaliva Asi, Karigeno Hadaduna, government school ge Oza Singna, private school ge Oza Singdigi, Takpi Tambibada, Hantabana Day. Adubu private school Singdadi, Apava, Mahire Putoro Pasi, government school ge Oza Singna, Kangmamatam Oire. Sarkar ge Oza Singna Target Tolop, Kaktamak, Kanbagi Hainabi Tadolasi, High K. Angan tambat tamder di tamdre tammi wangang sing khara di yamna makhung cheng na grassroot tagi ko semen jani tahan jani budi lok sing pen ni ai di tolo choi ke dobna te sarkar ke ni na chapon to ko ngakchalo soi ngak to lo re haibu na di tolo budi hangani aduga apaba best oja best state awadi do apaba chata to school haibu na di Kayomundo Oigani Havasi, I Hazava, Namde, Zasing Sinatamua, or Dasing the Hava Mahising, say, I don't the Padalaga, don't the Kanga like Dunadi, but the Anatamu, I high experience to be, but in Kanavador, but the Gonda Yuena, and the tokening of the artillery, but the Haini Hadama, I condemn. Tungda ZDO Wangoi School Sing over Parikya Pangtopada Makomatang Taraba Sing Lakedraba Oza Sing Amadi Apava School da Kudol Piduna Ikai Kumnaki Palel the Leba Kuntaruk Suba Sector Assam Rifle na Malim Oza Sing Inumi Taram Sector Sigi Sangai Auditorium da Pangtokre Taramasida DC Sandel Robert Singh Khatri Mayum Kuntaruk Suba Sector Assam Rifles ki Commander Brigadier Rajib Sibar Susaruk Yaki Sandel Amadi Technopol gi manung sanna leiba government amadi private school singdagi khangalaba oza kumdra ka mangata khodol por piduna ikai kumnaki lanai oina sana thagnaba ising yonbagi thabak sathariba miyoi kayana maning makha tamna ising yonbagi thabak sathari mari leinaba sarkar gi department hiram asida miyang amata sangre fizu fizam dagi hendok tuna thagna sana bada sinnaba ising fawa yoliba asi karam makal gi ising no haibadu kanana su thigatana sel piduna lainari Miyam ki tabak tauribani hairiba ising yonbagi tabak satriba miyoi kayana masagi pukri natraga atopa mafam degi turel degi singkalakpa ising puraklaga tungsinuna thamlaga physically amadi blessing pautana singba thadaraba matungda afaba ising saduna yonbagi tabak lesang sitna chatraba yaure yolbe ising adu kadai faba mahik matai sendrabage amadi thagna sanaba oine sizinabada haksanga soningai oidrabra haibadu mari leinaba department ngasi faba yangsindrai Masida maram oiduna ising yomegi tabak sathariba miyoi singi marakta miyoi kharana ising phangadabagi khudong sabal logduna manak nakpada leiba pokri dagi ising lauraga physically amadi blessing powder khara thadaraga hekta yonbegi tabak sathari masina sel piduna ising leiriba miyoi singda nungai taba amadi haksang da kari akaiba leigidagi haina singnaba kaya farabasu ngasi fawba wakatpam leitabana lalonba kangpuna purakleba ising sijinaduna adumak leiri mari leinaba Singna atuba matamda miyang sanganing bagi apamba maike kayadagi fongdonarakle Manipur Home Guard Employees Welfare Association na sinduna Thawbal District ki manungda leiba Home Guard Personnel Single Loinana apunba mifam ama Thawbal Hauka Lai Sorarel Community Hall da pangthokre haire mifam aduna Home Guard singa thengnariba khudungsa daba sing sarkar da thabak oina onthok na ba haizakhiba wafam sing thabak ta onthok pilaktababu pendaba fongdoki Loidana Home Guard singi oiba apun mamipam ama pangthoklaga hena kanba khongjang sangsinaba walep laure haide pauge maraktana break amatang lominasi Modern College Student Union Sinduna College Sigi multi-purpose holder challenges and a prospect of mergers agreement haibusigi matang the interaction amadi lecture program ama pangthokre paramadu the retired Professor Dr. N. Joy Kumar CIRCA spokesperson Ningthauza Lancha Amadi Modern College ki Principal Dr. K. Biren Susar Yaki
Ningthauza Lansana Fongdo Kibada, Lissing Masampan Nifuga Mapanda, Manipur Amati Bharat Sarkar Anigiyana Kibo Wafam Singh, Bharat Sarkar na Pangtok Libra Haibusi, Miyam Hubna, Kanabatangai Fate Haiki. India की ज्ञान पर इंटरेस्ट अमगी मखादा संचिन की बनते मजे एग्रीमेंट से इंडिया की स्ट्रेटेजिक इंपोर्टेंस तक मणिपुर से लॉक्शन गतबनी हाइबा इंडिया की अपिक पर नेशनल इंटरेस्ट तो इंफॉर्म करेगा मजे एग्रीमेंट से तो की बनी हाइब से भाई क्या मतलब सेनी Nambol PS ki manung sanba bhamdiar gi lambi ge nakal da ngasi ayupu mangarom taba matamda asangba masugi politin khau amada IED KG ama motor cell amaga loinana detonator ani yauramba Tani Choi Suba Bihar Regiment ki Kangbuna Tengnala Podegi bomb defuse timna asoy angam yaudana lokthokre haide DM College of Science ki Anova Nupagi Hostel da ngarang numidang pung nipan makharom taba matamda Adim Zati Boys Hostel ge Mahiroi Kunrom Laktuna Thong Thonau Tugai bata natana Mahiroi Ahum Amadi Thaudok adubu Khamloba Hostel ge Superintendent Sui Sui Komsu Purambadi ge Sokle haide DM College Science ke Mahiru Singna Thaudok adugi matangda college ke principal na thabak amata laukhate haiduna yanindaba phongdok tuna office solon sin kray Mahiroi amana phongdok pada mamang dasu Adam Zati Boys Hostel gi Mahiroi kharana nunga thajelakpadagi college principal da wakat palai khrabasu thabak amata laukhat pide haina pen daba phongdok rakhi moi pulap group moina lakpane ba laga sida kochupulai matik sana paire adugo si thugai ba horpane moina Baiba Horo hostel si the Changila Kaitone. When a top hostel, the hostel the trade fast over Sangila, hostel property kaide, hostel or sopaore. Sinebo Todoxi, ID, Adoda Quina Palmi with the Sida Todoxi, the Chiana River, Hadi Makasi Fasana, Lucinaba Palmi, and even Rang, even up with the life at them never. Even the hostel were no a shoulder way or never. Uripok Lambigi, Lamboy Konang Kong the chorus repertory theatre sang Lambigi, Mataida, Lamboy Konang Kong Mamang Lekai Development Committee. Matam kharagi sabatha anirom damak ngai diba sang amangasi ayuk pungnipan makharom taba matamda sarkar ge order amage matung inani haina lampel police ki team amana thugai krai tawdok adugi matang lekai miyam amadi police ki marakta sauna ungkatna ba thokrai khoi sauna ba miyam na chorus repertory theaters ki get solon sin krai chorus repertory theaters na lambi asibu samu sang haina maming thonjin bata natana lekai miyam bu karisu leitana khanbadigi committee gi sang asi thudek pa oigani Laikai Miyamga Yanaba Puratriba Faba Chorus Hangba Yaroi. Taudogasi Matangda, Lamboy Konang Kong Mamang Laikai Development Committee Secretary, Taudam Santina, Lambi Paktoktuna, Lambi Sembagi, Tarang Sulaitaba, Kariguma Maram Amata Laitana, Matam Karagi Oina Laikai Committee Sang Saduna Tamba Asibo, to the Payaning the High Key. Horiba, Lady Lakagi, Leric Asida, a coin, Sangama Lakagi Committee, Tarapta, Sangama Quick, Miami Sazi, Sari Sangaze. Lekai sigi lambi si sembiban nataba karigumba amata masteda kanuta udana hekta sangasi atamna thutek pire haiba asi thutek pagi maramna akoina koraska akoiga yanaba ma laktriba phawba akoina koraski get ase masidagi thingenjare Manipur Sarkar gi nauna chief secretary oidaba onaba ki sorbu opagi tharam amangasi Lampielda leba ICM Imphal gi office da pangthokre institute asina sinna pangthokpa tharam aduda ICM gi chairman L Tompisak amadi director Insas Joy Chandra Susaruk yakhi tharanga mari lenana director Joy Chandra na lamnamasi gi naha singbu masana thabak pijaba ngamnaba makal kaya gi training institute asida pangthok leba asida ahin mamiyang sangbinaba chief secretary gi puning sing sinki Chief Secretary Onabaki Sona, Hauzik Bharat Sarkana Masana Masabu Tabak Pijanabaki Tamak Tongan Tongan Bakudong Sabakaya Piri, Asigma Kudong Saba Asi, Kang Dabana, Miyam na Kana Balobaki Sang Watli, ICM na Skim Kaya Miyam da Kanganduna, Ahin Mataudang Lobagal Wedena, Tabak Fangdaba Amati, Economy da, Samit Lon da Sotariba Asi, Fagat Hanbang Ngamgani, Masida Mahaki Makedi Pangbu Yabamating Pangani Haike. Learning experience. Learning experience means I combine the success with the Aduki success with the Masjid of Nagadi, Adu success with the Onaba Kisona, Manipur Chief Secretary or Pada Mahapu Harau Tayam no Opagitarum, all Lingtokong United Club Organization Sinduna Lingtokong the Pangtokre. Taramasi the Industry Minister Govindas Kontau Zamsu Sarukya K. Lingtau Kong Project Tong Kong Digi, Mahiru Yauna Miyam Namahakpu OK.
Ningthokong Kaithel Fawba Khongna Laklaga Kaithel Lairembi Khurumki Ningthokongda Leiba Laifam Singh Gopinath Radha Mantap Amadi Oknarel Singba Singsu Khurumki Tungda Ningthokong Public Park da Pangthokpa Tharamda Chief Secretary na Mahak Putambirakwa Oza Sinda Khudol Tamduna Ikai Kumnaba Utki Chief Secretary na Mahana Khwaidagi Ngamjaba Thakta Manipurgi Kachin Koya Sin Matungna Thabak Tawgani Masigidamak Tawgudaba Thabak Sing Media da Laukthokrai Ngarang Maksu Officer Sing Paminaduna Thabak Tharam Sing Yatkrai Haurakliba Mahiru Singna Kan Honorabadi Mai Paloidabagi Maram Leite Haiki Minister Govindas Konthau Zamna Paliba government asina Manipur masabu achawa pham yariba makai pahenna bokhonai haibasi onaba kisona Chief Secretary oiba asina taklabani mahak na misang mikai naidana Manipur ge chawkatna ba thabak fajana tawrakani thajai amaromda handak miyoi karana Chief Secretary ge maramda phongdorakliba asi singsep thabani masi sumde haiki India ki atai mafam singda pangthong nabagom CPI Manipur State Council na su ngasi port mamal hengal pagi mayuk talaiba numit tharam khurai thoding zam laikai community hall na pangthokrai tharam adu da CPI ge secretariat member L Sotin Kumar na center da paliba India government na pot chai gi mamal control tawangam dre Manipur da pot chai gi mamal atia pakna wangkhalak da asigi maram palladuna public distribution system fail orakpadagi National Food Security Act Satnaba Ngamdabana Laraba Miyam Kam Thengna Wanare National Highway Anida Highway Protection Force Laitabai Kudong Sabal Lauraga Kulai Paiba Singna Sana Thalnaba Potlam Sing Pusilak Payauna Tawan Tongan Makalgi Gari Syndicate Tax Lauri Masina Maram Oraga Infal Yarok Laba Kanda Dukandar Singna Launingba Yoningba Mamalda Posay Sing Yoli India Sarkar Asi Atong Bada Laiton Ba Sarkani Haina Maral Siki Ngasigi Tharamasuda State Secretary Dr. M. Nara, Deputy Secretary N. Mangi Yauna, Party Asigi Atailu Singba Kayasu Saruk Yaki. Initiate IMNA Adumba Highway Mayam Singase, was in the Highway Protection Force from the Set, Masiba Kodi Yalinde. Madam Bharat Sarkarna, Highway Protection Force from Mamoy, Highway Makoiko. Nasi Sandamai, Jahim Tatar, Sason Tauraba. BJP ने तो सरकार से हाईवे से को ना खेलने में करी करो पाई करें रसीदी चौरा कारबार कामू में आना मणिपुर दा अदु सेंडोंग नोर में सिंगसे मसी खुदों चावलोर कांदा हाईवे सिंग द लुट तो भरे पैसा खाए भरे नारो लालो में सिंगसे ही टैक्स बयान खुमत करे मगर मरम वरका देखो प्रजा बयान को मंगला ना कोई ना कोई पा मंगा रही तो पोत दुबा तरा ले ngasi malem gi architecture numit ne Manipur Architects Forum na Lamyan Mastangnenda Numitasi Pangthoki. Taramasida Manipur government ke consultant Dr. R.K. Nimai, PWD ke retired senior architect L. Mangi, Forum ke President B. Krishna Kumar Saramasu Saruyaki. Dr. R.K. Nimai na architect asi art kamari laine haiba yai. Adu Manipura architect ki wakalon asi thengalai. Mana pamba mawong de yum kai sing sanari. Infal City da housing daideba building ayamba building bylaw yauna sadabana ayambani masikaram na hekta thugairu gani haiba aruba oigani government ki mari lainaba singna anoba technology kari laglabagi haibadu thiba ama changi haike Wangkai 2 feeder technical ge oiba chawna yadabadagi ngasi feeder asina konma mafam singda mai piba ngamdre yadaba asi semdindriba fawba hayeng fawba mai piba ngamkhiroi haina transmission construction subdivision Wangkai Manipur State Power Distribution Company ki manager ge serol amana khangalakle Infal ke temporary market amadi street vendor platform phambi singdagi kanaguma kharana card pigini haina narol the sel khongle haina IMC Bazar Board ki chairman Wairati Kantana Fongdo Krai ngasi IMC gi conference la pangthokpa pawge mi from amada mahanamakha taraduna kanaguma kharana lana sandoktuna maru oina temporary market amadi street vendor phamni bi ima singdagi card pigini haina lupa lising tara khongle haina paw council na phangle Hairiba mi kupu asi kanagumba singna thengnaba yawrabadi council da paw PBO IMC na housing karigumba makal amatagi card pinanaba thabak paikhat palaitri haiki kanaga sule jadaba singdagi ka sagani haibagi mingda pasa ko madu tawiganu madu karigumba banujang corporation karigumba thengnaba taragadi madu angi matungina excel lokal kani aduga tasengmadi
state vendor sindagi pasha khomwa basi imhan musang corporation na ayaba pi basulite madu tawiganu Victim Families Association Manipur ge case ngasi Supreme Court hearing sathakre Justice Madan B Laukur amasung Justice UU Lalit ke bench ta Amix Curie Meneka Goswami na maralebu singimatakta prosecution tawdabagi matangda akanba argument pukhatkre casing asida afaswa gi tawpam thokpa amadi tawroidabu sing indre casing asida prosecution gi mathau tadi hybrid singba from pukhatki casing asida non Manipur kadar nataba senior officer sing yawba special investigation team ama semagi mathau tai fast track court lingduna trial athuba matamda sathanaba wafam pukhatki akanaba public prosecutor haptuna casing asi Manipur ge wangmada trial sathagadabani casing asi ge trial Supreme Court na yangsingadabani argument asigi pakum matam kharap bibina ba central amasung state government ki council singani ki case asigi hearing October 19 amasung 18 da nauna matam lep khre haidi JSC Susanpuna ngasidagi mai tamam sang sing nimit jangba pung tarakani thoi fawba school hangduna larik laisu tamnana ba kom thokrabasu school kharagi mairu singna school hangba yaroi haina khongjang sangsin krai JSC na ngarang lau thuki bagi matung ina mahiroi kaya ngasi school kana rakhi Don Bosco VK Tona amasung Revan School gi get mahiru singna loan sinduna thamki Vision School Young Learners amasung Montessori School dasu khongjang sangsin ba mahiru sing laktuna school authority da miyam gi ihauda laikidaba mahiru singna mokta taduna leiraga karigi damak mahi tamgadori bano haina school authority da thong tingnana ba khangalam ki hairi Selmet Higher Secondary School dasu mahiroi karana school tingana bu khonaki adubu nupi singa student union yauna school geta sangdunal mahiru sing numi jengba pung taragani thoi fawba mahi tamnaki All Manipur Progressive Farmer Association ge president oiramba Joy Nongmai Themna laikidabada All Manipur Women Social Reformation and Development Samas na awawa phongdorakle amuka na break amatang lominasi Nupilan Numit Observance Committee na lising nitaraga mari gi Nupilan ningsing numit ka mari lenena souvenir amang ngasi Manipur Press Club ta release tawkre souvenir form gi tharam aduda Kanglamai ge president Wailarik Leima Tami Singmi ge president S Momon Leima Kituwa ge president M Purnimasi amadi Poirei Leimarul ge president L Memso Visusaru Yake tharam aduda souvenir committee ge convener RK Sana Hanbina Nupilal karigi damakta Thokribano haibadu miyamda paksana khanganna ba pandamda marik sumo wafum kaya yawba souvenir asi miyamda phongdokpani haike Humpu Suba Wildlife Week celebration ga mari lenena range officer kaibulna sinduna miyam gi oiba mi from amangasi kaibulamzau national park ta pang thokre save wildlife haiba campaign gi sarukam oina cycle rally amasu satkre Save Loktak Save Sangai haiba pleka singsin aduna satkiba cycle rally aduna Moirang Kuno Gaiden Fabi Kumbi Wakokpi Nongmai Kong amadi Kodak na singma mafam singda fawduna satki Tharamaduda Wildlife Conservator Lukoi LDA Project Director Bagatona Singba Official Kayasu Saruk Yaki Apunba Artist Association gi sumang lila ahumgi yaifa thawni gi tharam ngasi Tayel Kolom lekai da laiba livestream hemantegi yumda pangthokre Lila ahum madudi lai hemantani iba aron mathamoi pirangshina kangdringai amadi ice ozede iba nangni sani haibasini Narendra Ningombarna direction piduna putokadaba lila ahum masida Sorzit Lukoi Selhaiba amadi Kisan Namaru eba saktam langadori Manipur State Sumangila Council ge President P Gunachandrana Yaifa Thawni Tharwanga Mari Lenana Sumangila Haibasi Education amadi Social Media gi Saruk amani Manam aduna Sumangila Tawbada section mamathautai haiki Lemon grass thabagi matangda nomagi awareness training program ama yaripo huikap makalekai da laiba en lukhoi gi yumda pangthokre top singta entrepreneur union sinduna pangthokeba awareness program aduda andro PCC gi member ke ningthauzau amade union gi president en sanama saju saruk yaki miyoi chani yankairom na training program aduda saruk yaki Rotary Club of Follow City Imphal amasung Rotary Club of Imphal sinduna Run for Swas Bharat Abhiyan haiba team dangasi Mahiru singi oiba lamsang lamjel ama pangthokre Mahirui sawnga roma saruk yadna pangthokiba lamjel adu mantri pukrida leiba Rotary Bhaban digi Imphal East ke DC Mongjam joina lamthaki Koiringa da leiba Maria Montessori School da lamthungpam oiki Tarunga mari lenana Rotary Club of Imphal ke president Ngangom Tes Kumar na wafum kaya phongdoraki भारत से
masana ba yamna clean boiba bharat amu hensi yamna peaceful boiba shanti boiba bharat amu hensi loina harak liba naharol singse masida bharat ki future se leibanina masi aiba numit sida de apina roti city animangna sinjare hajara ga chi apina apoi swaz bharat abhiyan ki mission the apoi cleanness India for cleanness and the peace and prosperity the with the uniform marga apina pangthok tabani National Sanitation Campaign Swaz Bharat Mission ki makada ngasi tangkam ahanjau lampak ta nomagi oiba awareness program pangthokrai District Waters and Sanitation Committee in Falisna Sinna Pangthok ki batharam aduda committee asige member secretary oriba PHED ki EEKSS Lalita Babu Additional Chief Engineer L Ibomcha Hararo Tangkam Gram Panchayat ki Pradhan TS Hemabati Kundrakpam Gram Panchayat ki Pradhan S Tobina Singma Miyoy Singna Tharamapu Singh ona saruk yaki Wanga ki basingna Pongdok kibada sai khudingi isingdagi pokpa lainana Prithibida miyoy billion maridagi manga fawba sihali India gi onasu numit khudingi miyoy lising maridagi lising taragamathoi fawba siri masidagi ngakthoknaba akoibagi phibam lu nana thamba amadi thaknabi ising afaba phanghanba mathok tai haiki Experts singna khutsa hamdokpuge training piki tharamasi karigidamakta sahardagi lapna leiba tangkamda pangthok libano haibigi matangda member secretary Lalita Babuna wafum kaya phongdorakke Swaz Bharat Mission gi Makhada National Sanitation Campaign gi sarukama oina Imphal West PSE Division gi District Water and Sanitation Committee na sinduna nomagi oiba interpersonal communication program ama Khurkhul gi Sadar Patel High School la pangthokrai Taramasada Division asigi EE L Brozendro AE ke Ibocho Khurkhul Gram Panchayat ki Pradhan KS Dhanapati su saruk yakhi tungda Khurkhul gi area da lu nanbagi pauzil puba khongsat amasu satki Langol Singh Amadi Masigi Akoibabu Rural Tourist Sport Am Ohenabagi Pandam the same Kiba Tourism Development Society Langol na ngasi Langol Singh Akoiba Singh Fauduna Saliba Lambi Singh Luna na Thamna Bathabak Paikat Pahau Kray Langol gi Akoiba the Labor Laitung Singh Langol Lai Manai Langol Lamkai Langol Ramgairong Amadi Siza Hospital gi Miyoy Singh Yauna Zati Kahlup Kaya ge Miyoy Singh Asaruk Yaduna Lamtu Semagi Thabak Sataki Tourism Development Society Secretary Sampion Hungyona Langol Singhi Mahosagi Aba Fazaba Singh Manghan Danaba Amadi Tourist Sport Ama Ohenaba Pandamda Thabak Asi Pangthokpani Mari Lenaba Department na Miyang Sangbiyo Haiki Moroin Ahanbada Luna Nana Thamba Jikan Laina Mayama Shandok Shikumbashi Prevent Tonaba Matanga Langol area she Mahosagi Nature na Piriba Ashigumba Mapamsida Mahosagi Kumna Tamnanaba preserve Tonanaba Shuma Pakanaba Shinjavan to sport Ama Oinanaba Lions Club of Imphal City na Lions Club of Imphal Central Gakusam Naduna Vision Screening Team Gimakada Kwakalta the Labor St. Peter High School da Free Eye Screening Came Ama Pangthokrai International Association of Lions Club District 322 Digimiyang Makada School College ki Mahirui Songa Romna Screening Tobaga Loinana Lemna Ano Pigadori Screening Asida Panglapo Operation Darka Leba Mahirui Kudimak Club Asina Lemna Pangthokani Hairi PMSC Pangthopagi Matang da Lions Club of Imphal City ki President Dr. R.K. Kumar Jinna Wafum Kaya Phongdorakle Koi ngasi tawjariba sina vision screening ni ko aduga masida phangakpa naba haidi ano kidarka leba Kudimak Lions Club Imphal City na bon tawani in case operation leiragasu koina free da loinamak tawani aduga school mana yentokpa koigi kari haitar ano yentokpa sidi koi DGB station tai bandalai aduda magi presence kan yentoksagan Nauria Pakang Lakpa Kendra Development Committee Amadi Mekola Youth Association Anina Sinduna Government ki pension gi khudong saba phanghogdraba Larenjam area gi Mapuroiba laikhidraba Disable oraba Amadi Ahal oraba Miyoy Samagani Puda Soraisa Manautona pension gi senpam kusin na krai Lining to Sorarel Laibungda Pangthokiba Tharamasida Committee ke President Thoksom Joy Club ke Secretary L Niran Joy Larenjam Majrao Gram Panchayat Ward number Ani Amasung Ahungi Member Singsu Sarugya Soraisa Manautona Sarkar gi oina pension Phangaudraba Singh Mahaki Maikadi gi Tha gi oina apik percent from Kharadang Mating Pangbuni Nauria Pakang Lapa Kendra da Sahi Nipu Helaba Graduate Loraba Singh da Thabak Phangdabagi Allowance Supiragani Hairi 9 Sector Assam Rifles ki tuya Bihar na ngasi Leimaramda IED ama thengaduna asoi angam yaudana pokhai hankre hairi Amaramda nifumanga suba Assam Rifles amasung 33 suba Assam Rifles ki apunba kangbu amana
Khabam Lamkhai KYKL ge Kader ama ngarang fare haidi Assam Rifles ke PR Ogeserol amana Fagalaba Kader asigi maming Thaudam Sanatoi sahi Kungahumdoi Apok Parajan Kumar Lamsang Tera Udaktagini haidi Mau Kaithel Hayang Digi Lampirga Supermarket Ayuk Angan Badigi Tongan ba Civil Society Signataram no Opagaloidana Kaithel Pamba Hauragani Simairong Mamang Manipur Apex Marketing Corporated Society gi Complex ta permanent oina saba loidriba fauba supermarket ta famgani haidi National Highway the Sel Munba Lut Tawagi Thabak Handak Satharakliba Asida Kuki National Front na Yaning Dava Fongdo Pagaloidana Section Wa Thamli Lubasigi Information and Publicity Secretary L.I. Stefana Paumu Singda Handak Toina National Highway the Huran Sinti Amadi Lut Tawagi Thaudok Toina Thorakliba Asi Laibak Tivani Thaudok Sing Asi Suspension of Operation Taunariba Group Sing General Labadi Ngakpiba Ngamloi Sapsana Thabak Lapkatkani Satariba Thawang Asi Kanaguma Miyoi Amadi Gang Kupu Sing na Sathabo Oirabadi Kudakta Liapkodabani Haidi Housing Makata Nangasigi Sanabagi Pau Lobisi Ngasigi Sanabagi Pauda NC Club Kongampana Point Mapan Fangduna Manga Suba Kangzam Karnajit Singh Memorial 2nd Division Football League Tournament ki champion Oikre Matang Sahidigi 1st Division Football League ta Sarup Yargani Imphal West District Football Association Sinduna Malom Tera Kalampakta Tim Taluk na Sarup Yaduna Tatariba Tournament Sigi Ngasi Sanakiba Aroiba League Round ge Mesta NC Club Kongampana MTSU Malom Goal Mari Amada Maiti PK NC Club Kongampat ki Goal Mari Adu and Suresh Amadi Zolian Kasing goal ani anisan K Malom Gamata Ngaraba goal Adu and Sundarnasan K Lekasig Atopa match Amada SCK Kodompokpina DDC Mayang Langzimbu goal Amasinoda Maitiba Pikray Kodompokpiki Mai Papagi goal Adu Y Helena San K Association Sinduna Ground Asida Satariba 3rd Division Football League King Sanakiba Ahanba Mesta YOC Kodompokpina PCC Maya Koibibo goal ani Sinoda Maitiba Pikray Kodompo Pigi goal ani Adu Malem Nganmana Sanki ani Suba Meski Sanakibada WSC Ngairangbomna LFC Kangla Tombibu goal ani Amada Maitiba PK Ngairangbomgi Mai Papi goal ani Adu and Ananda Amadi Uma Kantana Sanki LFC Kangla Tombigi Amata Ngaraba goal Adu Matthew Bauna Sanki Imphal East District Football Association Sinduna SWC Ground Kongmanda Team Tarana Sarup Yaduna Satariba Maharaj Kumar Ganendra Jit Memorial Super Division Football League ki ngasi sanakiba ahanba mesta PYA Kairangna 11 Star Sporting Union Akam Patpo goal ahum amada Maitiba Pikray PYA Kairangi goal ahum adu MD Sanana Anisan ki atoba goal aduna Ras Nasan Kibani 11 Star Akam Patki amatangaraba goal adu Mangle Manasan ki Satariba Lekasigi Anisuba Meske Sanakiba Upa Kamgaina ke IYC Katri Edil Mapalbu goal ahum Shinoda Maitiba Pikray Upa Kyangwe ki Mai Papa goal ahum adu Taibangan ba Aksai Kumar Amadi Anandana Sanki Imphal East District Football Association Sinduna Aba Ground Katri Gauda Tim Taramatwana Saruk Yaduna Satariba Moirangtem Ibobi Memorial 1st Division Football League Sanakiba Ahanba Mesta Rao Lari Yambam Lekai na SSC Sektabu goal ahum Shinoda Maitiba Piki Rao Lari Yambam Lekai goal ahum adu Ruben Ani Sanki Atopa goal aduna Krista Pina Sanki Ani Suba Meski Sanakibada Neroka FC Sangak from Amadi Star Club Moirang Kampu goal Amata Sanadana draw Sat Craig Unemployed Youth Learners Association Porompa Tawan Thaba Lekai na Sinduna Association Sige Ground Team Kungu Humdoina Group Nipan Tona Kaiduk Tuna Satariva first led to Wangkem Ibohol Singh Amadi second Wahengbam Pisak Singh Memorial 7th A side under 13th and 15th football tournament ki ngasi sanakiba sahi tara humde makhagi ahanba mesta SSC Porompana United Uripupu goal ama sinoda ani suba mes ki sanakibada ISUFA haingangna IMA idam se 5 goal ahum ani da maitiba PK sahi tara manga makhagi sanakiba ahanba mesta SSC Sawombungna TKYDO Ketri Bengunbu goal taruk amada amadi ani suba mes ki sanakibada ISUFA haingangna YU C Kairangbu goal ani sinoda maitiba Pikray
Department of Youth Affairs and Sports na sinduna sahi tara tret makhagi nupa masa amadi nupi masa gi volleyball amadi sahi tara mari makhagi handball state level inter school tournament hayengdagi Kumal Lampak Sports Complex ki main stadium da pangtholagani tharamasada Manipur Sarkar ge consultant Dr. R.K. Nimai Youth Affairs and Sports ki director W. Bhaktaras na tharamapu sing oigani. District Sports Association Bisnupur na sinduna Bisnupur Mini Stadium da sathariba second Ice Pisak Memorial First Division Football League ki ngasi sanakiba mesta TYA Tinungai amadi TFA Tinungai goal amata sanadna draw satkre. Association na sinduna sathariba mapan suba N Badalanda Memorial Second Division Football League ki ngasi sanakiba mesta mesto tokpa amadi ngaksa ngai khongol amata sanadna draw satkre. Khanghaudna surakiba akadma nong na maram oiduna Imphal gi Polo Ground sathariba tara suba Stanley King asi sanagadaba Manipur Police Sports Club amadi Trupu Nambol gi match hayeng sanaragani. Volleyball Federation of India na thasig tang taruk tagi taragani fawa Chennai da pangthokodoriba level 2 courses course da Manipur gi KIS Lokendra saruk yaragani. Sports Authority of India ge volleyball course oibagal wedina Sai NERC Imphal ge monitoring cell da hozik thabak toriba Lokendra AFIVV level 1 mai pakraba matungda level 2 asida saruk yagani. District Football Association Thawal na sinduna sarangpat playground da sathariba second division football league tournament king asi sanakiba ahanba mesta WYC Wangkhem na BFC Bengibo goal amasino da maitiba PK Wangkhem gi mai papa goal adu S nanauna sanki ani suba match ke sanaki bada ISYO Hairo Comedy UOC Uyal goal amam sanaduna drosat kray Hairo ke goal adu Mathena sanki Uyal ge goal aduna Risikantana sanki. Mahandan Youth Progressive Organization Sangam Tabi Matagna Sinduna Sagolo Playground the Satari first 9 side village open football tournament ki ngasi sanakiba mesta Ningtau Naina MICO Sangam Tabi bo goal ahum anida amadi ani suba mes ki sanakiba da Sangam Tabi Makhana Charang Papu goal ani sinoda maitiba PK. Manipur Kang Association ge meyek makhada ibudo Moirang Pokpa Kang Development Association sinduna kakwa like from lekai gi ibudo Moirang Pokpa Sanglen Community Hall da sathariba Humpurak Suba Sarsrusan Singh KCSI CBE League Cum Knockout Open Kang Tournament King Sanakiba Mesta LSK Wangoina IWK ke Usep Kunbu Panzel Kuntrani Toy Tramatoi Kaptuna Maitiba PK. Yaskul Kankun Sinduna Yaskul Singa Kamlekai Siri Gopal Dep Mantapta Kankutra Matun Saruk Yadun Satariba Tramatu Suba Players Trophy League Cum Knockout Kang Tournament Open Category Nasi Sanakiba Mesta Gopal Dep Kankut Yaskul na Lak Kankut Thangmai Bumbu Panzel Tamapan Tramanga Kaptuna Maitiba PK. Women's doubles ki final da M Somibala Amadi Naurem ge Jura Amadi KSI's Kelpati Amadi RK Nirandagi Juraga Tengaragani. Manipur Badminton Association Sinduna DM College Campus Labor Association Sigi Indoor Stadium da Satariba Kuntramari Suba Inter District Amadi Humpu Suba State Level Badminton Championship Ngasi Pangtokiba Women's Double ki Sanakiba Ahanda Semi Final da M Somibala Amadi Naurem gi Jurana Angita Naurem Amadi Ruba Shaha gi Jurabu Amadi Ani Suba Semi Final da KSI Khelpati Amadi RK Nirandagi Jurana M Kailani Amadi Puja Kamaigi Jurabu Maitiba Piduna Final Sankibani. Sahi Tramapan Makhagi Nupamasage Singles Quarter Final da L Unil Kumana RK Martinbu O Emsona RK Erisbu Ufananda Raskumarna L Dixon Bu Maitiba Piduna Semi Final Sankrai. Category Sigi Boys Doubles ke Sanakiva Quarter Final Match Singda L Onil Kumar Amadi Oinam gi Jurana Ice Sunil Kumar Amadi Calvin gi Jurabu L Dixon Amadi RK Eris ke Jurana Ice Pitam Amadi M Arun Kumar ke Jurabu K Ice Manjit Amadi Quantauzam ke Jurana K Ice Rescue Amadi U Chitaranjang ke Jurabu Ice Sundar Amadi O Saranjit ke Jurana A Binot Amadi C Ice Kapil Chandra ke Jurabu Maitiba Piduna Semi Final Sankrai. Women's double ke Sanakiba quarter final match da Angita Naurem Amadi Ruba Saha Hussein ke Jurana Angelina Amadi Ina Kundi ke Jurabu M Kailani Amadi Puja Kamai ke Jurana Kelly Saxbat Amadi W Elani Mongsang ke Jurabu Maitiba Piduna semi final Sankrai.
Men's doubles sana kheba quarter final match singda RK Srinir amadi W Zams ki jura Ais Sundar amadi Kwarapam ki jura Kwarapam Manjit amadi Kwantozam ki jura Ais Kishan amadi L Momo ki jura Magi lamba maithiba piduna semi final sangkrai Sathariba tournament hayeng loisilagani loisinbigi thoramda additional DGP LM Kote 9 sector Assam Rifles Ketel Manbigi Commander Brigadier VT Matthew 14 Battalion BSF Kwaringagi Commandant Aswini Kumana Tharamapu Singh Oigani Dr. Tamliba Mahiru Singh Amadi Medical Profession da Ladiba Miyo Singbo Masa Mu for the Lehenava Amadi Zati Kanglu Masilgi Madakta Hena Nungsinaba Pudanaba Pandamda Lakriba Tangmapan Forba Pangtokadaba Zenims College Week Nasidagi Zenims Playground the Hokray House Maritona Kaiduktuna Masana Kaya Yauna Art and Culture da Atoy Ahen Tanagaduriba College Week Haudupiki Tharamda Maspart Ketaram Supang Toki Tharam Aduda Zenims Ki Director Professor Dr. Devian Lystrom Medical Superintendent Professor Dr. Gopi Mohan Yauna Marilena Ba Zenims Ki Miyoy Kayasu Sarup Yaki Director Devena Sana Konabata Natana Art and Culture Ki Lamdisu College Week Kasida Atoy Ahen Tanagani Haiki Wusu Masanagi Nestan Takta Saruk Yaduna Medal Laura Krabi Maibam Surbalana Nongpo Lingto Youth Association Top Singtada Wusu Kem Amapang Tokre Kem Masida Sanaro Yankai Romna Saruk Yari Housing Nasinomagi Oiva Ingasagi Pau Pizari ICAR Lampel Party ki phangma pau ki matung ina ngasi gi khwaidagi saba degree Celsius kuntra dasmik ama khwaidagi ingba degree Celsius kun humdai dasmik ani nungsita yabu ising manil ge sang ayukta sada maripuga manga nungtildana sada humpu manga nong subuge sang millimeter ani dasmik ahumni loshilakpada maru oiba pau amukhana RTI ekna sarkar gi thabak tharam sing ningthina pangthokpa ngamhanaba civil social organization amadi media na asobo thodang lobi haina chief minister Okram Ibobina phongdokre Zeri amasung Sadar Hills pu mapung fawa district kohen bada sarkar na yaning dabal laite afapata kudimak khana hauna ba matam lawbuni haina deputy chief minister gai khangam na phongdokre amasung sarkar asi miyam ga punna saminarba matamda lamdam ama sakhot paga loidana awon ba purapa ngamgani haina BJP gi MP Pralhada Singh Patel na phongdokre ngasigidi ISTV na pijaba pau matang asida loizare miyang tabiri ba punamakta amukahna khurumjari